Naga Areada Group ki kem thamba yaroi Kuki zo gi group ki miuching amadi Ministry of Home Affairs MSA gi marakta Meitei tabam pham singa naknaba singkhong singya dalai ba group singi designated kem taret atopam pham sing da hongdoknaba yana ki ba adu naga tabam pham sing da kem sing thajilakpa yaro haina puthil naga coordination committee FNCC na hairi FNCC na tharok paserol amada Meitei tabam pham sing da nakna hojik leiri ba group ki kem taret atopam pham sing da hongdoknaba wafam yana ki ba adu gi matung inna mafam Hongdorakpada Naga area gi manung da kem sing sajalakpa yaroi maramdi hanna naga ta wangpham sing da nakna na leiriba designated kem sing adu su athu matam da atop pham sing da hongdokadabani hairi serol aduna makata raduna naga gi ipai pu sing na thambiramba lam sing da kukilen gi mangnan da lam khopsin bagi thabuk leptana satharakli thawong asi naga gi puari kai khumnadaba amadi hingsa gi thodok sing thoknaba barton tawbani haina FNCC ne logani handakti kuki sing na naga gi khul sing kai phunta jang nangnang amasung atai pam kaya de teksa tharpa thodok sing leikre kamjong tengno panchang den kangpokpi none senapati mapam kaya kuki group sing na tapna lam khopsin bahurakli masimak naga miyam gi identity amasung territorial rights ta sing na bani haina su phongdorakli loina kuki community na naga miyam gi identity kai khumna duna makhata na kari guma thawong sing chathaba lepnaba khangan bagal loina na makhata na naga gi lam khopsin na thabuk toroklabadi sabsab paukhum naga sing na pigani haina su FNCC gi maikai gi section wa thamlakli Thadau in P Manipur na Home Minister da taksin kre Manipur da kumja 2023 gi May ahum dagi thorakhiba irang asina maram oidur mayum makai leitaba dagi lanjen duna mapan state sing sian duna sangje famlo dun leiriba thadau community gi Meeoi Lising bo ahum suba category gi IDP ama oina sakhang biduna makhoisu atai IDP singum na khudung saba phangan bina ba thadau in P Manipuri team na Union Home Minister Amit Shah Governor Ajoy Kumar Bala Supreme Court na linkiba Committee on Relief Rehabilitation and Resettlement of Displaced Person की Chairperson Retired Justice Kita Mittal अमसुंग मणिपुर की Chief Secretary P.K. सिंहा ता मेमोरेंडम पीदुना तक्सिन खरे टीम की माइकई दगी पिसन खिबा मेमोरेंडम अदुदा कुमजा 2023 की अहुम दगी थोरखिबा ethnic violence असिना मरम ओइदर मयुम माइकई अमांग अता थोखन खिबा दगी थादौ community की मियोई कया दिल्ली गुवाहाटी शिलोंग बेंगलुरु यावना अते state सिंग द सेंदुना अवाबा कया खांगलिबा IDP सिंग असिबो अहुम सुबा category ओइना मसा खंबिदबो वफम सिंग तक्सिन की मेमोरेंडम अदुदा अहान बे category द तोंगान बा relief camp सिंग द संगजफम लोबगा लोइना मरी लेनबा deputy commissioner सिंग द register तौरबा IDP सिंग नि अनि सुबह कैटेगरी ने रिलीफ कैंप सिंग द दिलाइतबा अदुगा मणिपुरी मनुंग द लेरिबा मरी लेनबा डिप्टी कमिश्नर सिंग द रजिस्टर तौरबा IDP सिंग नि अहुम सुबह कैटेगरी ओइना मसक खंगबियु हाइरिबा IDP सिंग असिंग असि फावो गवर्नमेंट अथॉरिटी सिंग ना IDP अम ओइना मसक खंगबिदना लेरि मरम असना लेगा न पीबा रिलीफ कैंप compensation natrang rehabilitation ki mateng amateng asi fawo phangdana leiri hairi mapan state sing da lanjena duna leiri ba thadau community sing asibu khudak ta verification to biduna displacement certificate pibiduna rehabilitation framework ki makha da phangpom to ko khudung saba pumna pibiyu haina su taksin ki Moreh da Meetai sing khundarami haibagi khungul Muthatnaba hotnaba da department sing mateng pangsillaraba sing naba faure coopmed आधार कार्ड लाइकिबा मीतई लाइकाई सिंह हेल्थ कार्ड पिरक पद कुकी खुल अंथोरकले हेल्थ कार्ड की पोर्टल द मोरे की मैतई लाइकाई सिंह यौरमद्रे मोरे दगी लांजेलकलेबा मीतई IDP सिंह मोरे दा अमुक हनन जेंदुनु खुंदा लाइता नबा कन होनेगे सेरक्ता मियोई कंगलुप खरना मोरे द मीतई सिंह न खुंदा लाइता रमी हाइबेगी हुंगुन मुथतनबा कन होनरकले लालों कया असिदा लेंगा की मरी लेनेबा डिपार्टमेंट सिंह न सुमतेंग पांगसिलरबा हाइबेगी साउन सिंह नबा पावरे हाइना कमिटी ऑन प्रोटेक्शन ऑफ मीतई विक्टिम्स कोमेट न फंगदोखरे आधार कार्ड लाइकिबा मोरे की मीतई लाइकाई सिंह हेल्थ कार्ड पिरकपदा कुकी खुल ममिंग ऑनथोरकपदा पेनद्रे ngasi Ideal Girls College akampa relief camp da pawmising unaba amada committee of protection of Meitei victim gi chairman laisang them inausa Meitei hai Moreh gi Meitei sing ne pairiba Aadhaar card te yaw laifam sing gi maming ga lengak na pirak liba health card ki laifam sing ga manarak tre Aadhaar card te yaw Meitei lekai gi maming sing health card ta kuki khul maming sing oina onthorak le Aadhaar card piraga health card तानथोकपनी अदुबु आधार कार्ड ते यावबो लाइफम हाबलकपगी महत कुकी gi खुल ओइना हाबलकलिबा असिकारी गिनो लेंगा कि मरि लेनेबा सिंग द हांगलुबदा हेल्थ कार्ड की पोर्टल मोरे gi मिटै लेकाय सिंग ममिंग यौरमद्रे हाइरखी मरम अदुन हेल्थ कार्ड की डिपार्टमेंट मिटै खुल सिंग अतमना मुथतनबा होनरब्रा हाइबगी सिंगनबा फावरे मरम अदुना असोइबा असि मरि लेनेबा अथॉरिटी न मिनिंग संगबि उलोइना हेल्थ कार्ड खरदना लाइफम लेकाय थागदबा जगादा नोट अवेलेबल एने हाइना थादुना यावरिबा असिसु कारिगिनो हाइना महाकना हंगदुना मिदेंग चंगबिनबा मरि लेनेबा सिंग द पुकनिंग चिंगसिनखी पोर्टल द यावद्र हाइदुना NA हाइना थारगा थादुरकपगी महत पोर्टल द यावद्रिबा सोइबा सिंग अदु सुमथोकबिदुना असेंगबा कार्ड द यावरिबा सिंग अदु हपसिन बिरबदि नुंगाइगनी हिरम असिगी मतंग द मरि लेनेबा डिपार्टमेंट सिंग न मतौ करमना अतोपा लाइकाइगी ममिंग हपसिलकलिबनो हाइबसिगी मतंग द कन मिदेंग चंगदबनी लोइना अथुबा
ꯑꯁꯣꯏꯕꯁꯤꯡ ꯑꯁꯤ ꯆꯨꯝꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫ ꯏꯔꯥꯟꯗ ꯆꯠꯊꯈꯤꯕ ꯏꯖꯔꯦꯜꯒꯤ ꯑꯦꯇꯦꯛꯇ ꯃꯤꯑꯣꯏ 1,000 ꯍꯥꯠꯈ꯭ꯔꯦ꯫ ꯑꯣꯄꯔꯦꯁꯟ ꯔꯥꯏꯖꯤꯡ ꯂꯥꯌꯟ ꯂꯣꯟꯆ ꯇꯧꯗꯨꯅ ꯏꯖꯔꯦꯜꯒꯤ ꯐꯣꯔꯁꯁꯤꯡꯅ ꯏꯔꯥꯟꯗ ꯌꯥꯝꯅ ꯆꯥꯎꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛꯁꯤꯡꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 9,000 ꯍꯥꯠꯈ꯭ꯔꯦ ꯑꯃꯗꯤ ꯃꯤꯑꯣꯏ 789 ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯒ꯭ꯔꯨꯞ ꯑꯃꯅ ꯑꯦꯖꯦꯟꯁꯤꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯦꯖꯦꯟꯁꯤꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯥꯟꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯏꯖꯔꯦꯜꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛꯁꯤꯡ ꯀꯚꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯁꯤꯡ ꯑꯁꯤ ꯂꯦꯞꯊꯣꯛꯄꯅꯤ ꯍꯥꯏꯅ ꯋꯥꯁꯤꯡꯇꯟꯗ ꯕꯦꯁ ꯇꯧꯕ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯦꯛꯇꯤꯚꯤꯁꯠꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯥꯏꯠꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯃꯤꯂꯤꯇꯔꯤ ꯇꯥꯔꯒꯦꯠ ꯀꯌꯥ ꯊꯨꯒꯥꯏꯈꯤꯕ ꯑꯗꯨꯗ ꯇꯣꯞ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯗꯤ ꯁꯥꯏꯟꯇꯤꯁꯠ ꯀꯌꯥ ꯍꯥꯠꯇꯣꯛꯈꯤꯕ ꯏꯖꯔꯦꯜꯒꯤ ꯑꯦꯇꯦꯛꯀꯤ ꯃꯇꯥꯡꯗ ꯏꯔꯥꯅꯤꯌꯥꯟ ꯁꯔꯀꯥꯔꯅ ꯈꯨꯗꯛꯀꯤ ꯑꯣꯏꯅꯗꯤ ꯆꯞ ꯆꯥꯕ ꯑꯁꯤꯕ ꯃꯁꯤꯡ ꯑꯃꯠꯇ ꯐꯣꯡꯗꯣꯛꯄ ꯂꯩꯇ꯭ꯔꯤ꯫ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯦꯛꯇꯤꯚꯤꯁꯠꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯟꯗꯛ ꯁꯤꯈꯤꯕ ꯃꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯆꯝ 250, ꯃꯤꯂꯤꯇꯔꯤ ꯃꯦꯝꯕꯔ 150 ꯑꯃꯁꯨꯡ ꯃꯁꯛ ꯈꯪꯗꯣꯛꯄ ꯉꯝꯗꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏ 118 ꯌꯥꯎꯈꯤ꯫ ꯑꯗꯨꯒ ꯁꯣꯛꯂꯕꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯆꯝ 100, ꯂꯥꯟꯃꯤ 119 ꯑꯃꯁꯨꯡ ꯃꯁꯛ ꯈꯪꯗꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯃꯤꯑꯣꯏ 199 ꯌꯥꯎꯔꯤ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯋꯥꯊꯣꯛꯇ ꯌꯨꯑꯦꯁꯅ ꯃꯦꯗꯤꯌꯦꯠ ꯇꯧꯅꯕ ꯄꯤꯑꯦꯝꯅ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠꯇ ꯈꯪꯍꯟꯈ꯭ꯔꯦ꯫ ꯄꯍꯜꯒꯥꯝ ꯇꯦꯔꯔ ꯑꯦꯇꯦꯛ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯎꯪꯈꯠꯅꯕ ꯐꯤꯚꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯃꯦꯗꯤꯌꯦꯠ ꯇꯧꯕ ꯌꯥꯔꯣꯏ꯫ ꯌꯨꯑꯦꯁꯅꯁꯨ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯏꯁꯨ ꯑꯁꯤꯗ ꯃꯦꯗꯤꯌꯦꯠ ꯇꯧꯗꯅꯕ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯁꯤꯒ ꯇꯦꯂꯤꯐꯣꯟꯗ ꯃꯤꯅꯤꯠ 35 ꯆꯨꯞꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯐꯣꯔꯦꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯕꯤꯀ꯭ꯔꯝ ꯃꯤꯁ꯭ꯔꯤꯅ ꯍꯥꯏꯈꯤꯕꯗ ꯏꯟꯗꯤꯌꯥꯒꯤ ꯏꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯁꯤꯟꯅꯕꯒꯤ ꯃꯈꯥꯗ ꯄꯥꯏꯈꯠꯄ ꯊꯧꯁꯤꯜꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯛ ꯑꯁꯤꯗ AICCꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯣꯏꯔꯥꯝ ꯔꯥꯃꯦꯁꯅ ꯉꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯄꯥꯟ ꯂꯝꯒꯤ ꯈꯣꯡꯆꯠꯇ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯈꯣꯡꯆꯠ ꯃꯅꯨꯡꯗ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀ ꯀꯔꯤ ꯋꯥꯔꯤ ꯁꯥꯅꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯅꯦꯁꯟ ꯑꯁꯤꯗ ꯊꯥꯖꯕ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯊꯥꯖꯕ ꯎꯠꯀꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯥꯔꯃꯤ ꯆꯤꯐ ꯖꯦꯅꯔꯦꯜ ꯑꯁꯤꯝ ꯃꯨꯅꯤꯔꯅ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯇ ꯄꯨꯟꯅ ꯂꯟꯆ ꯆꯥꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯗ ꯌꯥꯝꯅ ꯅꯤꯡꯍꯟꯅꯕ ꯑꯃ ꯑꯣꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠꯒ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯅꯈꯤꯕ ꯑꯗꯨ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯤꯐꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯐꯝ ꯊꯣꯛꯏ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯀꯦꯅꯥꯗꯥꯗ ꯄꯥꯡꯊꯣꯛꯈꯤꯕ G7 ꯁꯃꯤꯠ ꯑꯗꯨꯗ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠꯒ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯂꯩꯔꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯍ꯭ꯋꯥꯏꯠ ꯍꯥꯎꯁꯇꯒꯤ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯐꯝ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯈꯦꯟꯅꯕ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯏꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯤꯐꯝ ꯀꯧꯗꯨꯅ ꯀꯔꯤ ꯍꯥꯏꯅꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯗꯨꯅ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯁꯤꯡꯗꯁꯨ ꯃꯗꯨꯒꯤ ꯊꯥꯖꯕ ꯂꯩꯍꯟꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ BJP IT ꯁꯦꯜꯒꯤ ꯍꯦꯜ ꯑꯃꯤꯠ ꯃꯥꯜꯕꯤꯌꯥꯅ ꯍꯥꯏꯈꯤꯕꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯊꯛꯇ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕꯅ ꯁꯤꯔꯤꯕ ꯃꯔꯥꯜ ꯑꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯦ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯗꯨꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯨꯑꯦꯁꯅ ꯃꯦꯗꯤꯌꯦꯠ ꯇꯧꯗꯅꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯄꯤꯑꯦꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯖꯥꯇꯤ ꯐꯨꯔꯨꯞ ꯀꯌꯥꯒꯤ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯗꯤ ꯒ꯭ꯔꯦꯠ ꯖꯨꯟ ꯑꯞꯔꯥꯏꯖꯤꯡ ꯌꯨꯅꯤꯠ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯆꯍꯤ 2001ꯒꯤ ꯖꯨꯟ 13ꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ NACN IM ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯅꯈꯤꯕ ꯕꯦꯡꯀꯣꯛ ꯗꯤꯀ꯭ꯂꯥꯔꯦꯁꯟꯒꯤ ꯉꯝꯈꯩ ꯂꯩꯇꯕ ꯁꯦꯁꯐꯦꯌꯔ ꯍꯥꯏꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯅꯔꯨꯕ ꯅꯥꯏꯗꯕ ꯃꯤꯌꯥꯝꯅ ꯍꯧꯈꯤꯕ ꯑꯀꯟꯕ ꯏꯍꯧ ꯈꯣꯡꯖꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯑꯊꯧꯕ 19ꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯊꯧꯔꯝ ꯉꯁꯤꯁꯨ ꯀꯦꯔꯀꯨꯄꯥꯠꯇ ꯖꯥꯇꯤ ꯐꯨꯔꯨꯞ ꯀꯌꯥꯒꯤ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ UCM ꯑꯃꯁꯨꯡ ꯑꯃꯨꯀꯣ ꯑꯅꯤꯅ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯗꯤ ꯒ꯭ꯔꯦꯠ ꯖꯨꯟ ꯑꯞꯔꯥꯏꯖꯤꯡ ꯌꯨꯅꯤꯇꯤ ꯗꯦꯒꯤ ꯊꯧꯔꯝ ꯑꯗꯨ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 5 ꯇꯥꯕꯗꯒꯤ ꯌꯥꯀꯥꯏꯔꯣꯜ ꯁꯛꯇꯨꯅ ꯍꯧꯗꯣꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯜꯒꯤ ꯊꯧꯔꯝ ꯃꯈꯥ ꯆꯠꯊꯈꯤ꯫ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯈꯤꯕ ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ UCM ꯑꯃꯁꯨꯡ ꯑꯃꯨꯀꯣꯒꯤ ꯐꯤꯔꯥꯜ ꯇꯪꯈꯥꯏ ꯆꯤꯡꯊꯗꯨꯅ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯊꯥꯡ ꯇꯥꯒꯤ ꯊꯧꯒꯜ ꯑꯃꯁꯨꯡ ꯖꯦꯅꯔꯦꯜ ꯁꯦꯂꯨꯠ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯑꯣꯕꯖꯔꯕꯦꯁꯟ ꯀꯃꯤꯇꯤꯒꯤ ꯆꯦꯌꯔꯃꯦꯟꯁꯨ ꯑꯣꯏꯔꯤꯕ ꯑꯃꯨꯀꯣꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯟꯗꯣ ꯂꯨꯋꯥꯡ ꯑꯃꯁꯨꯡ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ UCMꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ YK ꯗꯤꯕ꯭ꯔꯦꯟꯅ ꯂꯨꯆꯤꯡꯗꯨꯅ ꯑꯊꯧꯕ 19ꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯕꯖꯔꯕꯦꯁꯟ ꯀꯃꯤꯇꯤꯒꯤ ꯆꯦꯌꯔꯃꯦꯟ ꯑꯣꯏꯔꯤꯕ ꯑꯃꯨꯀꯣꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯟꯗꯣ ꯂꯨꯋꯥꯡꯅ ꯍꯥꯏꯈꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯅꯕꯒꯤꯗꯃꯛ ꯑꯊꯧꯕ ꯑꯊꯧꯕꯤ 19ꯒꯤ ꯌꯥꯇꯥꯐꯝ ꯑꯣꯏꯔꯤꯕ ꯀꯦꯔꯀꯨꯄꯥꯠ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯅꯠꯇꯦ꯫ ꯀꯦꯔꯀꯨꯄꯥꯠꯅ ꯂꯩꯔꯤꯕ ꯃꯈꯩ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯁꯤꯡꯅꯕ ꯉꯝꯂꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯁꯤꯡꯅꯔꯛꯂꯕꯗꯤ ꯊꯋꯥꯏ ꯄꯥꯝꯃꯨꯕ ꯂꯩꯇꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯖꯦꯜ ꯑꯃꯁꯨ ꯃꯐꯝ ꯑꯁꯤꯗ ꯄꯤꯔꯤꯕꯅꯤ꯫ ꯉꯁꯤꯃꯛꯁꯨ ꯑꯊꯧꯕ 19ꯒꯤ ꯌꯥꯇꯥꯐꯝ ꯑꯣꯏꯔꯤꯕ ꯀꯦꯔꯀꯨꯄꯥꯠꯇ ꯂꯦꯞꯇꯨꯅ ꯋꯥꯁꯛꯂꯤ ꯃꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯡ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ꯫ ꯃꯗꯨꯗ ꯊꯋꯥꯏ ꯊꯥꯈ꯭ꯔꯕꯁꯨ ꯆꯤꯡꯅꯕ ꯂꯩꯇꯦ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯐꯨꯔꯨꯞ ꯑꯃꯠꯇꯅ
ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕꯒꯤ ꯃꯪ ꯐꯥꯎꯕ ꯃꯪꯂꯨꯅꯨ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯅꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯂꯥꯏꯕꯛ ꯂꯦꯞꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯑꯣꯕꯖꯔꯕꯦꯁꯟ ꯀꯃꯤꯇꯤꯒꯤ ꯚꯥꯏꯁ ꯆꯤꯌꯔꯃꯦꯟꯁꯨ ꯑꯣꯏꯔꯤꯕ ꯌꯨꯁꯦꯡꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯋꯥꯏ ꯀꯦ ꯗꯤꯔꯦꯟꯅ ꯍꯥꯏꯈꯤꯕꯗ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕꯒꯤ ꯂꯥꯂꯣꯟ ꯑꯁꯤ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯅ ꯅꯠꯇꯦ, ꯃꯁꯤꯗꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯆꯠꯊꯔꯛꯄ ꯂꯥꯂꯣꯡ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯖꯨꯟ 18ꯅ ꯑꯩꯈꯣꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯪꯍꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝꯗꯤ ꯖꯨꯟ 18ꯗ ꯍꯧꯔꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯑꯃꯠꯇꯗ ꯌꯦꯡꯊꯤꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯈꯤꯗꯦ꯫ ꯏꯍꯧ ꯑꯗꯨ ꯁꯦꯟꯇꯔꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯈꯤꯕꯅꯤ꯫ ꯉꯁꯤꯃꯛꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯂꯥꯂꯣꯡ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯦꯝꯃꯤꯟꯅꯁꯤ꯫ ꯁꯦꯟꯇꯔꯅ ꯐꯨꯔꯨꯞ ꯃꯁꯦꯜ ꯌꯦꯡꯊꯤꯅꯕꯒꯤ ꯊꯥꯔꯛꯄ ꯂꯥꯡꯗ ꯊꯨꯅꯕ ꯍꯣꯠꯅꯔꯣꯏꯁꯤ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯈꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯊꯧꯑꯣꯡꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯉꯁꯤꯃꯛꯁꯨ ꯏꯟꯗꯤꯌꯥꯅ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯍꯨ ꯀꯥꯝꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯌꯥ ꯑꯁꯤ ꯈꯪꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯑꯃꯗ ꯂꯦꯞꯃꯤꯟꯅꯗꯨꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯕ ꯆꯪꯏ ꯍꯥꯏꯈꯤ꯫